lan chakum changaktuna cha lon namba kondo haipet yenglamlaga cha thangat pahawi mahusana leon li lan yum tonga labasu luna tinarakpa laiminarakpa imung amadagi amada lekpa saba toina tawrakpanina yum amada chatlasu yum amatta leikum ikoi koinante imung ahumdusu han masen amaga iyatayane aduga imung singdusu sidana sina si tawi sida si lay ayamba loina khangi taknirudrasu landu kemta khandana kitchen da changaktuna cha lon khatpawi cha lona wakhala masu khalli hugola maduishala tik sajin chirane ha natte adumai dordi soire aisi mana kainom khankrani nakandagi leon hakam ngo awa chaladuna Good morning ayung nganta asida nupa moibagi matau pasna pangthokpiri lan khonjil dot haipet tabaga khalamba wakhalda amuk hanagi maphamda hanjinkhre aduga tablap hairi brush toraba kitchen changaisina kadai de brush noda cha hana thakkena imana cha loirabran hangbalakpani aduga nangnu oina imagi motsila lerame ngakningai kaisu leite landi mahausana sumaina dum tawlairabani nupa khaide nupigi khaide thamak tawbada yare brasana dawrjo yam thuna natradine nangaina cha pithoi as horani amuk maya sigumba mafam marang khangdaba nupi maching manbase cha du loirabu natro hana thaki aduga senguragi brush tawdana cha thakpase yam englishman gi copy raba nangse englishman khakta brush tawdana cha thakani leibro Manipur men aisu brush tawdana cha thakpa yai kaino aidi hobby lesu oire copy na de kaino cd aigi khakta oiramoi sumai tawbadi mi film da kaida su adum yawnari dudi adai nang su khangnamni da brush tawdringe dana cha thakpasa vitamin A to Z yawi haidudi film da ngausaba vitamin ga sa yam khangheba loiraba yam advice ni ko mi di A to Z na tabal lemhoriba b dai y fauduna karamba line da yawdoba vitamin oiduino dude khangde adude so yam advice haibo nangasi advice na timi sum achumba do haibibani nang koramasu ningsing hanbani da pele da koibungo yam khangai basarnu chalo yam thuna brush taw thosu chalo ayam ne wai gangang ningde chainam namli bani ngarang deina leo no ki he ngarangi hoine brush taw roge lan manak talairamba chaigap to fat thangatlaga leon da thongada bagi post toksine leon sunoki mathak ta hotna chen khatkre ngaha ki matung lan ga leon ga so ren ta halakle lisu quarter da chatkre sunday numit oibagi landi mama na ngarang la o haibada chatluge haiduna thori leon di ngarang gi lisa handre makok to hairum tawi haidana ren ta lehore lan ngasi di makhoi gi gari do tharak lanu matom talak seragi haina mapa da hana haikre rajen su hoyoi haiduna adum ya thorei lan du lairang machin da sum tek khong thorak pani wakhal da anu khangning singak tuna anu khoi gi get mapa yau phatringe da furit tu makhun haipet phat semjili masam ga do haipet tapna na thai gari wakhal bo khalli bano khangde ngahak tangduda tanja chada ba haigadra anu khogi get mapa yogadaba khasiktang watlingeida khungu mari du na thokre yamna lapna leiba natrabanina adum yengbada anu khogi get to adum ure lan khungu mari kisilli ngai tanja duda mi masa parap tawba bullet thoba nupa ama anu khogi get to da gari phat khamki masak tu fazana ubadi natte mamai du marks upsilli kokdana black caps ama black ngak ta so set chai karino khangdana get lom duda mangak to hut leidana ko yengi lan su khongu mari kisin baloiraga hagolakpada gate nupa ama lerambada madu ubada masado swailawi pisum do haipet suksinarab naksinarab tawduna machindo mai haina bidu haipet paithui aduga wahai amani tablup soli kanano sinamo mi get mayasida kapok katai awang katai tawlerisina nati mai sibu nupi lumbala izalo
ꯑꯩ ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯌꯨꯝ ꯆꯠꯇꯕꯤ ꯆꯪꯁꯤꯜꯂꯒ ꯉꯝꯊꯣꯛꯅꯒꯗꯧꯅꯤ ꯌꯦꯡꯉꯣꯕ ꯉꯥꯛꯁꯨ ꯉꯥꯡꯅ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯄꯨꯊꯣꯛꯂꯒ ꯂꯥꯞꯇꯛꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯂꯟ ꯍꯥꯏꯐꯦꯠꯇ ꯎꯏ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯤ ꯆꯪꯁꯤꯜꯂꯨꯗꯦ ꯁꯣꯝꯗ ꯑꯅꯨꯒ ꯂꯩꯁꯤꯒꯗꯣ ꯃꯈꯣꯏꯒꯤ ꯀꯥꯗꯣ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯏ ꯍꯥꯏꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯏ ꯐꯣꯟꯗ ꯃꯅꯥꯀꯣꯡ ꯃꯌꯥꯗꯁꯨ ꯅꯞꯄꯤ ꯁꯣꯝꯗ ꯅꯨꯄꯥꯗꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯕ ꯃꯑꯣꯡ ꯇꯧꯔꯝꯕꯗꯩ ꯃꯈꯨꯠ ꯊꯥꯡꯒꯠꯈꯤꯕꯗꯣ ꯂꯟꯅ ꯎꯏ ꯂꯟꯁꯨ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯈꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯂꯟꯅ ꯑꯩ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯁꯤꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯀꯣꯏꯅꯩ ꯖꯥꯠꯂꯣ ꯃꯣꯏꯁꯦ ꯍꯣꯏ ꯏꯃꯥ ꯌꯥꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯑꯝꯇꯁꯨ ꯄꯤꯔꯝꯗꯅ ꯑꯁꯤꯒꯤ ꯃꯍꯥꯕꯂꯤꯗ ꯂꯩꯕ ꯈꯣꯛ ꯈꯣꯠꯄ ꯃꯥꯟꯕꯁꯤꯒ ꯅꯨꯡꯁꯤꯅꯕꯗꯤ ꯈꯛ ꯌꯥꯔꯣꯏꯕ ꯑꯩꯅꯦ ꯌꯨꯛ ꯉꯝꯇ ꯆꯠꯂꯣꯏꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦꯕ ꯑꯩ ꯀꯞꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯇꯥꯟꯖꯥꯗꯨꯗ ꯂꯟꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯐꯠ ꯈꯤꯡꯂꯛꯏ ꯂꯥꯛꯏꯕꯗꯣ ꯆꯪꯈꯤꯗ꯭ꯔꯦ ꯐꯣꯟꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯝ ꯍꯟꯖꯤꯟ ꯈꯤꯡꯉꯛꯄꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯧꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯊꯣꯏꯕ ꯂꯥꯛꯇ꯭ꯔꯤꯕꯣ ꯅꯪꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯑꯒꯦ ꯇꯧꯕꯅꯤ ꯒꯥꯔꯤ ꯐꯪꯗ ꯂꯩꯔꯦ ꯆꯤꯟꯗꯅ ꯑꯃ ꯋꯥꯈꯜꯗꯅ ꯑꯃ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯑꯃꯐꯥꯎ ꯄꯤꯔꯝꯗꯦꯕ ꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯏꯔꯥꯡ ꯇꯧ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯃꯥ ꯊꯥꯗꯣꯛꯑꯝꯃꯒ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣꯕ ꯇꯥꯕ꯭ꯔꯣ ꯊꯣꯏꯕ ꯏꯃꯥꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯀꯔꯤꯝꯇ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯇꯥꯍꯧꯗ꯭ꯔꯦ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩꯗ ꯀꯩ ꯍꯥꯏꯕꯅꯣ ꯒꯥꯔꯤꯗꯣ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯔꯗꯤ ꯅꯪ ꯇꯥ ꯆꯥꯎꯕ ꯊꯥꯔꯛꯂꯒꯦ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯄꯥꯔꯀꯤꯡꯗ ꯂꯩꯔꯤꯕ꯭ꯔꯣ ꯔꯦꯟꯇ ꯂꯩ ꯀꯥꯏꯗꯩ ꯄꯥꯔꯀꯤꯡꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯒꯥꯔꯤ ꯐꯪꯗ꯭ꯔꯦꯅ ꯍꯥꯏꯒꯤꯗꯥꯏꯅꯦ ꯔꯦꯟꯇ ꯂꯩꯔꯒ ꯀꯗꯥꯏꯗ ꯒꯥꯔꯤ ꯂꯥꯛꯇꯣꯔꯤꯅꯣ ꯑꯩ ꯊꯣꯛꯂꯛꯑꯝꯃꯦ ꯒꯥꯔꯤ ꯂꯥꯛꯃꯟꯗꯕꯗ ꯇꯟꯗꯅ ꯍꯟꯖꯤꯜꯂꯕ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ ꯃꯊꯪ ꯁꯟꯗꯦꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯏ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯀꯣ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯃꯣꯏ ꯕꯕꯥꯗꯅꯦ ꯂꯧꯕꯤꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯕ ꯑꯩꯅ ꯉꯁꯥꯏꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯅꯆꯥꯅꯨꯄꯥꯅ ꯃꯥꯅ ꯒꯥꯔꯤ ꯊꯥꯔꯛꯂꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯔꯨꯕꯅꯦ ꯍꯣ ꯈꯪꯖꯗꯤꯌꯦ ꯇꯥꯅꯤꯡꯗꯦ ꯑꯃꯠꯇ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯃꯦꯝꯃꯗꯣ ꯄꯩꯔꯝꯃꯒ ꯆꯪꯈ꯭ꯔꯦ ꯔꯥꯖꯦꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯦꯝꯃꯒꯤ ꯃꯇꯧꯗ ꯃꯆꯥ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯅꯤ ꯑꯗꯨꯝ ꯈꯪꯂꯦ ꯁꯣꯝꯗꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯝꯆꯥꯛꯅ ꯁꯥꯕ ꯅꯨꯡꯁꯥ ꯃꯅꯥ ꯃꯔꯛꯇꯨꯗꯅꯤ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯕꯦꯒ ꯃꯆꯥ ꯑꯃ ꯌꯥꯜꯂꯒ ꯊꯣꯔꯛꯄꯗꯨꯅ ꯌꯨꯝꯗꯁꯨ ꯆꯠꯇꯦ ꯔꯦꯟꯇꯁꯨ ꯍꯟꯖꯤꯟꯗꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨ ꯆꯠꯈꯤꯗ꯭ꯔꯤ ꯐꯥꯎ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩ ꯃꯅꯥꯛꯇ ꯄꯣꯁ ꯑꯃ ꯌꯨꯡꯂꯤꯕꯗꯨꯗ ꯃꯈꯣꯡ ꯑꯅꯤꯗꯣ ꯀꯥꯔꯟ ꯆꯟꯁꯤꯟꯅꯔꯒ ꯌꯥꯛꯅ ꯁꯥꯕ ꯅꯨꯡꯁꯥꯗꯨꯅ ꯃꯃꯥꯏ ꯑꯄꯨꯝꯕ ꯐꯨꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯕꯗꯣ ꯐꯥꯎꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯨꯗꯗꯤ ꯅꯨꯄꯥꯗꯨꯁꯨ ꯐꯣꯟ ꯊꯥꯡꯒꯠꯂꯒ ꯀꯩꯅꯣ ꯈꯪꯗꯦ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯇꯥꯟ ꯆꯥꯅ ꯊꯣꯡꯅꯥꯎꯗꯩ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯒ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯅꯨꯄꯥꯗꯨ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯅꯨꯅ ꯑꯄꯦ ꯋꯤꯟꯗꯣꯁꯤ ꯀ꯭ꯂꯣꯁ ꯇꯧꯕꯤꯔꯣ ꯑꯩ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛꯇꯪ ꯄꯥꯒꯦ ꯂꯩꯁꯤꯅ ꯍꯣꯏ ꯔꯨꯝꯁꯦ ꯐꯦꯟ ꯑꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯤ ꯌꯥꯝ ꯁꯥꯕ ꯑꯣꯏꯕꯅꯦ ꯑꯩ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯔꯝꯕꯅꯦ ꯍꯣꯔꯦꯟꯒꯤ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯍꯥꯏꯅ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯟꯅ ꯅꯪꯒꯤꯗꯤ ꯑꯦꯛꯖꯥꯝ ꯋꯥꯠꯂꯝꯃꯔꯣꯏ ꯂꯥꯏꯔꯤꯛꯇꯣ ꯏꯟꯊꯤꯖꯅ ꯄꯥꯊꯣꯛꯑꯣ ꯑꯩꯁꯨ ꯁꯦꯝꯕꯤꯒꯦꯀꯣ ꯑꯅꯨ ꯍꯥꯏꯕꯒꯨ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜꯗꯣ ꯃꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯂꯟꯅ ꯑꯣꯍꯣ ꯁꯣꯏꯗ꯭ꯔꯦ ꯍꯣꯞꯇꯕꯤꯗ ꯑꯩꯁꯦ ꯌꯧꯗꯃꯩꯁꯥ ꯑꯩꯅꯗꯤ ꯏꯔꯥꯡ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦꯅ ꯃꯥꯏ ꯐꯣꯇꯣꯁꯦ ꯌꯦꯡꯗꯅ ꯋꯥꯔꯤ ꯃꯆꯥ ꯁꯥꯟꯅꯔꯒ ꯏꯔꯥꯡ ꯇꯝꯁꯤꯜꯂꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯡ ꯑꯃ ꯁꯥꯄꯣꯛ ꯀꯟꯅ ꯀꯥꯎꯏ ꯑꯌꯣ ꯁꯤꯔꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯂꯟꯅ ꯁꯣꯏꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯔꯩ ꯍꯥꯏꯐꯦꯠ ꯆꯤꯛꯏ ꯁꯣꯔꯤ ꯁꯣꯏꯈꯤꯕꯅꯤ ꯀꯔꯤꯕ
ꯃꯤꯉꯣꯟꯗ ꯅꯨꯡꯅ ꯀꯟꯅ ꯀꯥꯎꯁꯤꯜꯂꯛꯑꯒ ꯁꯣꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯥꯎꯒꯦ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯁꯣꯔꯤ ꯍꯥꯏꯒꯦꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯅ ꯃꯃꯥꯏ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯦ ꯃꯆꯤꯟꯗꯨꯗ ꯄꯦꯇ꯭ꯔꯣꯡ ꯄꯦꯇ꯭ꯔꯣꯡ ꯉꯥꯡꯉꯤ ꯊꯣꯏꯗꯣ ꯒꯥꯔꯤ ꯃꯥꯅ ꯇꯣꯡꯉꯛꯄꯗꯣ ꯍꯥꯏꯐꯦꯠ ꯈꯥꯝꯃꯝꯃꯒ ꯅꯨꯡ ꯑꯃ ꯀꯣꯏꯊꯤ ꯊꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯊꯣꯏ ꯃꯈꯥꯗꯒꯤ ꯅꯨꯡ ꯈꯤꯇꯪ ꯆꯥꯎꯇꯛ ꯇꯧꯕ ꯑꯃ ꯈꯨꯜꯂꯒ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯅꯪꯁꯨꯅꯦ ꯍꯧꯖꯤꯛꯁꯤꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯂꯟꯅ ꯍꯥꯟꯅ ꯑꯉꯥꯡ ꯅꯪ ꯊꯣꯏꯅ ꯇꯥꯃꯣꯆꯣ ꯅꯪ ꯏꯃꯥꯏ ꯑꯩꯅ ꯆꯤꯟꯗꯥ ꯑꯃ ꯇꯧꯏꯗꯨꯅꯤ ꯁꯣꯏꯈꯤꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯇꯥꯃꯣꯆꯣ ꯅꯪꯒꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤꯕ ꯅꯨꯡꯗꯤ ꯍꯦꯔꯣ ꯁꯥ ꯂꯩꯔꯤꯕꯣ ꯑꯁꯣꯝꯗꯅ ꯃꯥꯆꯧꯕꯤꯅ ꯅꯪꯗ ꯁꯣꯜꯂꯒ ꯂꯩꯍꯧꯔꯤ ꯇꯥꯃꯣꯆꯣ ꯑꯣꯏꯔꯝꯕꯩ ꯐꯕꯅꯤꯀꯣ ꯅꯗꯥꯎ ꯌꯥꯏ ꯑꯗꯨꯒ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯅꯨꯡꯗꯨꯝꯁꯤꯅꯅꯦ ꯍꯦꯛꯇ ꯊꯣꯝꯂꯒꯦ ꯁꯤꯅꯤ ꯅꯠꯇꯦ ꯀꯩ ꯄꯦꯟꯗꯕ ꯂꯩꯒꯦꯕ ꯃꯔꯥ ꯂꯩꯇꯕ ꯅꯨꯡꯁꯤꯗ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯧꯕꯤꯔꯤꯗꯨꯕꯣ ꯏꯃꯥꯏ ꯄꯥꯈꯪ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯣꯝꯗꯧ ꯈꯤꯇꯪꯉꯥꯏꯗ ꯁꯟꯗꯦ ꯑꯣꯞ ꯂꯩꯇ꯭ꯔꯣ ꯌꯨꯝ ꯆꯠꯂꯨꯁꯤꯗꯅ ꯑꯩ ꯂꯥꯛꯑꯔꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯋꯥꯔꯤ ꯈꯔ ꯂꯩꯌꯦ ꯑꯗꯨꯏꯅꯤ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯇꯥꯃꯣꯆꯧꯅ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯡ ꯀꯥꯎꯔ ꯁꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯗꯣꯛꯇꯔꯁꯦ ꯁꯟꯗꯦ ꯁꯤꯒꯨꯝꯕ ꯅꯨꯡ ꯀꯥꯎꯕꯤꯁꯦ ꯍꯦꯛ ꯁꯥꯟꯅꯕ꯭ꯔꯣ ꯑꯩꯁꯦ ꯌꯨꯝ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯐꯪꯗꯕꯒꯤ ꯁꯥꯎꯅꯤꯡꯗꯅꯅꯦ ꯁ꯭ꯋꯥꯏꯗ ꯏꯁꯧ ꯂꯥꯡ ꯇꯧꯔꯝꯕ ꯇꯥꯃꯣꯆꯧ ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯅꯨꯡꯗ ꯄꯛꯇꯥꯏ ꯇꯥꯏꯁꯤꯅꯨ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯅꯠꯇꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯁ꯭ꯋꯥꯏ ꯂꯩꯔꯝꯃꯤꯁꯤꯅ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯑꯃ ꯂꯩꯕ ꯆꯠꯂꯨꯕ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯁꯨꯝ ꯎꯅꯤꯡꯒꯨꯝ ꯇꯧꯕ ꯑꯗꯨꯒꯤ ꯂꯥꯛꯏꯅꯤ ꯅꯣꯡꯆꯥꯒꯤ ꯈꯣꯡꯗꯨꯔꯣ ꯍꯣꯏ ꯅꯠꯇ꯭ꯔꯗꯤ ꯅꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏ ꯃꯥꯒꯤ ꯍꯤꯗꯥꯛꯄꯨ ꯂꯩꯔꯛꯑꯕꯣ ꯄꯩꯁꯥ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯃ ꯋꯥꯠꯂꯤ ꯀꯣꯟꯅ ꯂꯩꯔꯒꯦ ꯑꯩ ꯄꯩꯁꯥ ꯌꯥꯎꯔꯤꯅꯤ ꯀꯔꯝꯕ ꯍꯤꯗꯥꯛꯅꯣ ꯋꯥꯠꯂꯤꯕꯣ ꯃꯣꯏ ꯐꯥꯔꯃꯥꯁꯤꯗꯣ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯃꯗꯣ ꯀꯣꯟꯅ ꯂꯩꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯗ ꯍꯪꯗꯧ ꯇꯟꯕꯒ ꯄꯩꯁꯥ ꯂꯣꯏꯊꯣꯛꯈꯤꯕꯒ ꯃꯥꯟꯅꯔꯕ ꯑꯗꯨꯏꯅꯤ ꯍꯤꯗꯥꯛ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯂꯩꯔꯒ ꯊꯤꯜꯂꯛꯑꯒꯦ ꯃꯃꯤꯡꯗꯣ ꯀꯥꯎꯔꯤ ꯆꯦꯗ ꯌꯥꯎꯕꯅꯤ ꯗꯣꯛꯇꯔꯒꯤꯗꯣ ꯄꯥꯏꯒꯦꯅ ꯄꯥꯏꯍꯧꯔꯣꯅꯦ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯒꯤ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯆꯦꯗꯣ ꯐꯠ ꯄꯤꯁꯤꯜꯂꯤ ꯍꯣ ꯑꯩ ꯀꯣꯟꯅ ꯌꯦꯡꯒꯦ ꯄꯤꯔꯛꯑꯒꯦ ꯑꯗꯨꯒ ꯐꯔꯦ ꯒꯥꯔꯤꯗꯣ ꯌꯦꯡꯊꯧꯀꯣ ꯍꯣꯔꯦꯟ ꯑꯩꯒ ꯊꯦꯡꯅꯩꯌꯦꯅ ꯅꯪ ꯃꯥꯆꯧꯕꯤꯗꯗꯤ ꯇꯝꯂꯝꯅꯨ ꯑꯩꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯈꯤꯕꯒꯤ ꯏꯁꯧ ꯌꯥꯝ ꯇꯧꯈꯤꯕꯅꯤ ꯑꯩꯁꯨ ꯔꯦꯟ ꯆꯪꯈ꯭ꯔꯒꯦ ꯐꯖꯅ ꯆꯠꯂꯨꯔꯣꯀꯣ ꯅꯪꯁꯨ ꯑꯗꯣ ꯑꯆꯥꯄꯣꯠ ꯂꯩꯅꯕ ꯄꯩꯁా ꯈꯤꯇ ꯄꯤꯌꯣꯕ ꯄꯩꯁా ꯌꯥꯎꯗ꯭ꯔꯦ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯗꯒꯤ ꯆꯦꯟ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗꯒꯤ ꯄꯔꯁ ꯂꯧꯊꯣꯛꯂꯒ ꯊꯣꯏꯗ 500 ꯆꯠꯄꯤ 2 ꯄꯤꯔꯛꯏ ꯌꯥꯜꯂꯗꯣꯏꯔꯣ ꯁꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯕꯩ ꯃꯃꯜꯅꯤ ꯁꯤꯅ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯅꯦ ꯀꯣꯛꯇꯒ ꯑꯣꯏꯔꯝꯃꯗꯤ ꯇꯥꯃꯣꯆꯧ ꯅꯪ ꯖꯦꯜ ꯌꯧꯅꯅꯤ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯅꯨꯡ ꯀꯥꯎꯕ ꯁꯥꯟꯅꯒꯅꯨꯀꯣ ꯁꯤ ꯄꯩꯁꯥꯁꯦ ꯁꯤꯡꯉꯛꯑꯔꯣꯏꯗꯧꯅꯤ ꯂꯟꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯣ ꯌꯥꯔꯦ ꯐꯖꯅ ꯆꯠꯂꯣ ꯑꯗꯨ ꯍꯥꯏꯔꯒ ꯔꯦꯟ ꯇꯥꯜꯂꯛꯂꯦ ꯊꯣꯏꯁꯨ ꯒꯥꯔꯤ ꯆꯧꯈ꯭ꯔꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯒ ꯂꯟꯒꯁꯤ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯡ ꯊꯤꯠꯂꯤ ꯇꯥꯏ ꯌꯥꯝ ꯀꯟꯅ ꯇꯥꯕꯗꯤ ꯅꯠꯇꯦ ꯀꯨꯂꯥꯅ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯟ ꯆꯠꯄꯗꯣ ꯉꯟꯇꯛꯅ ꯆꯠꯀꯦ ꯆꯥꯛꯈꯨꯝꯗꯒꯤ ꯂꯩꯁꯤꯅ ꯏꯄꯥ ꯂꯣꯏꯈ꯭ꯔꯦ ꯆꯥꯅꯕ ꯁꯦꯝꯄꯤꯒꯦ ꯃꯦꯡꯅꯨꯁꯨ ꯉꯁꯤꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁ ꯂꯩ ꯉꯟꯅ ꯀꯣꯂꯦꯖ ꯆꯠꯄꯤꯒꯦ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯕꯖꯥꯔ ꯐꯥꯎ ꯏꯄꯥꯒ ꯆꯠꯃꯤꯟꯅꯁꯦ ꯄꯣꯠ ꯆꯩ ꯈꯔ ꯋꯥꯠꯄꯅꯦ ꯏꯃꯨꯡꯒꯤꯁꯨ ꯍꯣꯏ ꯄꯨꯡꯁꯦ 10:30 ꯇꯥꯁꯤꯜꯂꯛꯇꯧꯔꯦꯅꯦ ꯅꯅꯥꯎꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯈ꯭ꯔꯁꯤ ꯃꯥꯅ ꯀꯣꯂꯦꯖꯇ ꯍꯦꯛ ꯂꯩꯍꯧꯔꯁꯅꯨ ꯑꯗꯨꯅ ꯐꯒꯅꯤ ꯏꯄꯥ ꯁꯣꯝꯗ ꯂꯩ ꯅꯥꯀꯣꯡꯗ ꯕ꯭ꯂꯨꯇꯨꯠ ꯍꯥꯞꯆꯤꯟꯅ ꯂꯣꯀꯦꯁꯟꯗꯨ ꯊꯥꯔꯛꯑꯣ ꯑꯊꯨꯕꯗ ꯑꯩ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ ꯌꯥꯅꯤ ꯑꯗꯨꯝ ꯆꯝꯅ ꯁꯤꯚꯤꯜꯗ ꯆꯠꯇꯣꯏꯅꯤ ꯊꯝꯃꯦꯀꯣ ꯀꯣꯂꯦꯖ ꯕꯨꯛ ꯑꯅꯧꯕ ꯀꯨꯜꯂꯒ ꯂꯩꯁꯤꯒ ꯇꯧꯔꯒ ꯊꯝꯂꯝꯂꯕ ꯇꯨꯡꯗ ꯕꯖꯥꯔꯔꯣꯝꯗ ꯃꯄꯥꯝꯆꯥ ꯂꯥꯛꯃꯤꯟꯅꯩ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ ꯏꯄꯥ ꯃꯦꯡꯅꯨꯁꯦ ꯅꯍꯥꯟꯋꯥꯏꯗꯧꯅꯗꯤ ꯇꯧꯗ꯭ꯔꯦꯀꯣ ꯋꯥ ꯂꯥꯟ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯔꯦ ꯀꯨꯜꯂꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯗꯤ ꯏꯆꯥ 2 ꯂꯩꯕꯁꯤꯗꯒꯤꯗꯤ ꯄꯨꯟꯁꯤꯁꯤ ꯍꯦꯟꯅ ꯀꯨꯏꯅ ꯁꯥꯡꯅꯕꯨ ꯂꯩꯅꯤꯡꯈꯠꯂꯛꯏ ꯏꯄꯥ
ครีราดุมในป้านหายบะโตอดุมนภากีโตกุนุก็ยามพัดตะบะนี่อดุมนภากีโตบดีไอวาคัลดายามกับนิ่งเครไอคุยนี่หิงลีบะมาเคยอีป้าสวยคุยกับตุ้มเลยกันตะบะนี่อดุมนมันตุงหายกันโนให้มาอีป้านภากีโตบะนี่เนี่ยอหวยกีกับปีนี่มาสิอ่างเอาบุสิดิบ้าๆนั่นนุ่งชีดนภากีโตบะนี่ไอ้นี่หิงลีบะเซ่หกสิบทีน่ะคุยอันนี้ขักกินี่หน่วยอีป้าเนี่ยขักท่าดอกตุนจัดเลยก็ไลซี่กุลลังกีอากวนบกีวะให้ดาไลคิดระบมาพูบุขังนิ่งนิ่งสิงเลยเขาคิดว่าปุ่นสิกิตังกับขนาดานิ่งสิงเลยนุ่งดังจากตกระเบิดตุงดาบินานวารีฟัสนาไม่อาบอมันลีบีนกะนุ่งไงนมาสุมาบุนกมินนารีลุควยนะไอเซบินาไอกิมาสุอันนี้เสลัยปกีหิงโปยบก็มาคุยกันเลยรำตะโปอระบดีไอดินหานหิงลำดับสุยาบนี่ไลชินาการิเกตุมหายบรออโปอดมนพัตตบวาให้กันนูเน่อิโซนซอยตันสาวกันนี่พากีโตวันนี้ได้อีปูนะกับกันนูโกอิสูมาจ่าอีปูนะงสิหิงลิบเซอิสูอันนี้กิดามักนี่อีปูนะไอกิมาสุอันนี้ปูเน่ท่าดกตุนจัดลอยเน่เขาคิดว่าตังกับคาราโตนิ่งสิงคุณเล่นได้ยิงดูนะมาปีสุดตับตารีให้มากับลบโรอิสอีป้าน่ะสวยวันนี้ให้ยังใครเนี่ยอีป้าอสุมน่ะหายรอยโกกับประตูnoอีป้านุ่งไงเตจานะกับประตูไลซี่ให้ปะโกมาปีดูมาขุดมาจาดูนะตับนะไตทกสิกุลเลนะมาฆ่าตารีกะริปอนโดอีจานะเลยดูสิโบอีป้าเมงนูกะเอกกีเบอร์ดีนิมิตโยกะโดเรไอเคยกีเบอร์ดีนิมิตตาอพูกะปีกะกีมาพัมดาไกกุมาครากะเจกีคันปะเนอีป้าดิขังบุขังดิการีนุมิตโนบาร์เดเดียอีป้าสุอิจาสิงห์เบอร์เดนุมิตตะเซอร์ไพรส์อัมตังดิปีกันนะไลซีนุกเลดนะการีปีกันให้พระอีป้าไอคุยกิดีกีปีจะสุอีป้าในคุยกิดมักสุกยามนันตบิริเชสิเนียาเรตาไอหินปกรีสุปามเตเขาสึกเลยปัสซีกุมนาไอคุยปุ่มมาตั้งปุ่มน้ำมักเตเซนาบิตุนาเลยบีบโตอดูเนี่ยคุยนับปามบดีอดูเบอร์เดบุดี30 จุลายมันดีโอยบันนี่กุลลังงักจานี่มากีมาจานุปีอันนี้ปกปนุมิตกาจักมานันหายรักปะดาอดูว่ามุกสุการิมตะขันจิลุเดโอ้นกเพชรเต้านะไอ้น่าอุจิกสุหายครีดนี่อีจ้าสิงกิดมักนี่ไอ้นี่หิงลิบสิวารีสานาสุมลากปนะมาจารยอรมได้ด้วยดะมามังดการีมาพัดไปสิเลยกุลนากันไทยดุกเลการีดอกอมุกเท่ากิตวิอดูวยาดเรอมุกสุดทัดจินเลยเลยเรอีป้ากรีรามวยน่ะตัวบดีเบียมางักเลยอยู่ไอ้ยังไงว่าให้ดูให้บักการีดกิคุมทักเอกตัวบักนากันดกินุป้าขรนกุยสิลกะไลซีอมาดิกุลลบุพาดุนปุกเรลีน่าโอ้ชิตนากองดกิบลูทูธตัวหับจิลกะอธุบดาอินทากิบโลเคชั่นโดอดุจังชิลโอเคโอเวอร์ลีมากิการีดูอิสติดไฮเป็ดกันขัดตุนัดหกลกะเจ็ดขีบะนี้ดูกิไมเกย์ดตานะเครนุปามันนะมาจานุปีอมาดิคอเลสังขีบังหักโอยไงจะรู้ให้บระอาสมดกิฮัลโอยรับตัวรักคนเจริญมาดาคอเลสจุดที่ท้าบกะน้อยเนี่ยอันนี้มินตัวรักะมาบุพารักปุรักกะดาบันีอดูเหงงำดระบะน้อยเลยเนี่ยอินซัสเพนชันปีรักขังอากันมาคนเจริญมากเลยเนี่ยนะหลอกทัดละมากะโฟนตัวทำเกรโฟนทำคราบตุงดาอาคาบะมีนกอามากะเลยเนี่ยนะคุลละฮันจินนั่งในเองวันดูสิตรบันีนะนั่งเดินตันหกสิบเนี่ยนะจ้าอันนี้ดูโซปุ่นนะขับตกปีบตาเลยนะว่าให้คราดูหายบลอยบกะรวมดูปุ่มนินเห็นนิลำกันนี่ยามกาเห็นอุสิตบะมีนกอามาโนอีคนจังดูหอรำนะ Sir การีเปล่าเลยเนี่ย because มาปั้มจานีดูป่ารักปุรักเจริญตัววัดบุมาปั้มจานีดูเลยพม่านั้นทำจรำเดร Good ยาเรมาข้าเดี๋ยวไอ้เนี่ยขอรับปะดาอดุมโตกุดาวนี่ลุงไอ้มาปอกปุรักปะกิดมาฮอรินปาร์ตี้กิเซียมชาโร่ Funny sir ว่าให้คราดูหายรำละกะกาเด็กที่ทอกเรนกฮอรีอัลนุปาดูดีมันยิงมาขาตำนะมาคุดตุดายูกลาสอามักะมาคุดนามกะไปนามันจุรุปตุไปนจริงสักตั้มดีเหยิงมาดาตันทีบาสาทีบา
ꯀꯨꯜꯂꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯍꯩ ꯌꯥꯝ ꯂꯥꯎ ꯈꯣꯡꯒꯅꯨ ꯁꯤꯅꯤꯡꯕ꯭ꯔꯥ ꯅꯪ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯜꯂꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯍꯥꯏꯕꯅꯤ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯂꯩꯁꯤ ꯂꯩꯁꯤ ꯕꯦꯃꯥ ꯕꯕꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯕꯕꯥꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯃꯛꯑꯣ ꯂꯩꯁꯤ ꯀꯞꯁꯨ ꯀꯞꯄꯦ ꯀꯨꯜꯂꯗꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯤꯕꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯃꯐꯝ ꯆꯤꯡꯑꯣꯏ ꯀꯩꯑꯣꯏ ꯂꯩꯕ ꯃꯔꯝꯅ ꯀꯨꯜꯂꯗꯤ ꯐꯅ ꯀꯟꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯕꯁꯨ ꯀꯟꯕꯤꯅꯕ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠ ꯑꯍꯣꯏꯅꯗꯨ ꯃꯅꯥꯛꯇ ꯅꯛꯄꯗ ꯀꯨꯜꯂꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯄ꯭ꯔꯕꯛ ꯆꯪꯁꯤꯜꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯗꯨꯅ ꯀꯨꯜꯂꯒꯤ ꯂꯥꯏꯕꯛꯇ ꯀꯣꯛꯀ ꯇꯥꯏꯅꯕ ꯃꯄꯥꯗꯨꯗ ꯈꯣꯛ ꯈꯣꯛ ꯁꯨꯖꯤꯜꯂꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯂꯥꯎꯖ ꯁꯥꯏꯅꯣ ꯁꯤꯅꯤꯡꯂꯕ꯭ꯔꯣ ꯅꯪ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯨ ꯇꯥꯅꯤꯡꯗꯦꯅꯦ ꯑꯗꯨꯒ ꯅꯪ ꯅꯆꯥꯅꯨꯄꯤꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯇꯦ ꯈꯪꯉꯕ꯭ꯔꯥ ꯃꯐꯝꯁꯨ ꯆꯤꯡꯅꯤ ꯆꯤꯡ ꯅꯪꯅ ꯐꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯁꯨ ꯀꯅꯥꯝ ꯇꯥꯔꯣꯏ ꯈꯪꯉꯕ ꯃꯊꯪꯗ ꯂꯥꯎꯗ ꯂꯥꯎꯔꯣ ꯅꯈꯣꯡ ꯅꯈꯨꯠ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯀꯗꯕꯅꯤ ꯈꯪꯉꯨ ꯀꯨꯜꯂ ꯉꯥꯏꯍꯥꯛ ꯅꯣꯡꯃꯩꯅ ꯁꯨꯖꯤꯜꯂꯛꯄꯗ ꯍꯩꯔꯨꯝ ꯍꯩꯔꯨꯝ ꯇꯧꯋꯤ ꯂꯥꯏꯕꯛ ꯋꯥꯏꯗꯨꯁꯨ ꯏ ꯈꯔꯗꯤ ꯊꯣꯛꯂꯤ ꯑꯅꯥꯕꯗꯨ ꯈꯥꯡꯕ ꯑꯣꯏꯅ ꯀꯥꯒ ꯋꯥꯜꯗꯨꯗ ꯃꯀꯣꯛꯇ ꯇꯞꯅ ꯉꯥꯊꯔꯒ ꯍꯥꯏꯐꯦꯠ ꯑꯋꯥꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯂꯩꯁꯤ ꯏꯄꯥꯅ ꯅꯣꯏꯕꯨ ꯌꯥꯝ ꯋꯥꯍꯜꯂꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣ ꯏꯆꯥꯅ ꯂꯩꯔꯤꯁꯤꯕꯣ ꯇꯨꯃꯤꯟ ꯃꯇꯣꯝ ꯁꯣꯟꯖꯕꯅꯤ ꯀꯅꯥꯁꯨ ꯇꯥꯔꯝꯂꯣꯏ ꯁꯣꯝꯗꯅ ꯂꯤꯅ ꯀꯝꯗꯧꯔꯦ ꯃꯔꯛꯇ ꯄꯥꯎ ꯂꯩꯔꯁꯨ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯩ ꯂꯥꯏꯟꯗ ꯁꯨꯝ ꯂꯩꯒꯦ ꯄꯥꯎ ꯃꯆꯥ ꯃꯁꯨꯗꯒꯤ ꯍꯧꯔꯒ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯣꯀꯦ ꯑꯗꯨꯃꯗꯤ ꯑꯩꯅ ꯐꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯑꯗꯨꯗ ꯋꯥꯏꯠ ꯃꯆꯨꯒꯤ ꯚꯦꯟ ꯑꯃꯗ ꯃꯣꯏ ꯅꯨꯄꯥ 3-4 ꯊꯣꯛꯄꯗꯣ ꯑꯅꯨ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀ꯭ꯂꯥꯁ ꯂꯣꯏꯕꯒꯤ ꯃꯤ ꯈꯔ ꯊꯣꯔꯛꯄ ꯎꯕꯒ ꯚꯦꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔꯗꯣ ꯒꯥꯔꯤꯗꯨ ꯃꯆꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯤꯅ ꯌꯦꯡꯕꯗ ꯍꯦꯛ ꯈꯪꯗꯅꯕ ꯃꯑꯣꯡ ꯑꯣꯏꯗꯧ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯈꯩꯗꯣ ꯃꯔꯤ ꯁꯨꯝ ꯊꯣꯔꯛꯂꯦ ꯃꯔꯛꯇꯨꯗ ꯑꯅꯨꯒ ꯊꯣꯏꯒꯁꯨ ꯌꯥꯎꯏ ꯚꯥꯏ ꯅꯪ ꯂꯧꯕ ꯂꯥꯛꯄꯤꯈ꯭ꯔꯦ ꯅꯪꯁꯨ ꯄꯨꯂꯞ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯉꯁꯤꯗꯤ ꯌꯥꯅꯤꯌꯦ ꯑꯩ ꯑꯄꯤ ꯂꯥꯛꯀꯅꯤ ꯅꯪ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ ꯍꯣꯔꯦꯟ ꯑꯄꯤ ꯂꯥꯛꯑꯒ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯁ ꯅꯣꯡꯃꯇꯪꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯕ ꯌꯥꯕꯅꯤ ꯃꯇꯨꯡ ꯃꯌꯥꯝ ꯌꯥꯒꯗꯕ ꯂꯩꯕꯅꯤꯅꯦ ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯉꯝꯅꯕ ꯍꯦꯛꯇ ꯈꯨꯝꯃꯛꯀꯅꯤꯕ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯣꯔꯦꯟ ꯑꯦꯛꯖꯥꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯇꯥꯟꯅꯗꯧꯕ ꯌꯥꯝ ꯂꯩꯌꯦꯕ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯑꯅꯨꯗꯣ ꯊꯣꯏꯁꯨ ꯍꯥꯏꯐꯦꯠ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯅ ꯂꯚ ꯌꯨ ꯃꯥꯏ ꯅꯨꯄꯤ ꯑꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯕꯥꯏ ꯕꯥꯏ ꯇꯧꯁꯤꯜꯂꯤ ꯊꯣꯏꯁꯨ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯃꯇꯝꯗꯨ ꯄꯨꯡ ꯌꯥꯝ ꯊꯦꯡꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯃꯤ ꯈꯔ ꯂꯟꯇꯛ ꯆꯤꯛꯂꯞ ꯇꯧꯕ ꯇꯥꯏꯃꯤꯡꯗꯤ ꯑꯣꯏ ꯃꯍꯧꯁꯥꯅ ꯑꯅꯨꯁꯦ ꯂꯩꯁꯤꯅ ꯍꯦꯛ ꯍꯦꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯄꯨꯡꯗꯣ 3:30 ꯑꯗꯨꯋꯥꯏ ꯌꯧꯔꯐꯥꯎ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯀꯣꯂꯦꯖꯇꯨꯁꯨ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯔꯥ ꯑꯄꯤꯁꯦ ꯉꯁꯤꯗꯤ ꯑꯁꯨꯛ ꯊꯦꯡꯕꯗꯤ ꯋꯥꯍꯩ ꯈꯔꯗꯨ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯅ ꯂꯦꯡꯖꯨꯝ ꯅꯥꯀꯜꯗ ꯌꯥꯜꯂꯤꯕ ꯕꯦꯒ ꯃꯅꯨꯡꯗꯒꯤ ꯐꯣꯟꯗꯨ ꯐꯠ ꯂꯧꯊꯣꯛꯂꯒ ꯑꯄꯤ ꯁꯤꯁꯣ ꯊꯥꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯆꯤꯜꯗ ꯔꯨꯃꯥꯜꯅ ꯐꯠ ꯃꯦꯜꯂꯒ ꯃꯔꯨꯝ ꯑꯃꯗ ꯆꯤꯡꯁꯤꯟꯈꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨꯗꯤ ꯂꯩꯃꯥꯏꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯁꯣꯝꯗ ꯕꯦꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ 3ꯗꯣ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯩ ꯁꯥꯔ ꯉꯁꯤ ꯀꯣꯂꯦꯖ ꯂꯥꯛꯇ ꯃꯥꯜꯂꯤ ꯉꯁꯥꯏꯈꯩ ꯉꯥꯏꯔꯤꯕꯁꯨ ꯊꯣꯛꯂꯛꯄ ꯎꯗꯦ ꯑꯁꯣꯝꯗꯒꯤ ꯍꯩ ꯁꯛ ꯌꯥꯔꯦ ꯅꯣꯏꯗꯅꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯣꯏꯕꯨ ꯉꯁꯥꯏꯗꯤ ꯀ꯭ꯂꯥꯁꯇꯒꯨꯝꯕ ꯆꯪꯈꯤ ꯍꯥꯏꯗꯥꯏ ꯑꯗꯣ ꯃꯣꯏꯁꯦ ꯀꯣꯂꯦꯖ ꯑꯗꯨꯝ ꯑꯣꯏꯕꯒꯤꯔꯥ ꯀꯩꯅꯣ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯆꯤꯠ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯒꯦꯠꯇ ꯒꯥꯔꯤꯁꯦ ꯁꯨꯝ ꯈꯥꯝꯃꯒꯗꯤ ꯂꯩꯕ ꯌꯥꯔꯔꯣꯏꯅ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯂꯩꯕꯅꯤ ꯍꯥꯏ ꯑꯩ ꯅꯣꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ ꯅꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨ ꯅꯁꯥꯅ ꯉꯥꯛꯅ ꯆꯠꯆꯧ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯦꯛ ꯐꯥꯔꯒ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯅꯣꯏ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯋꯥꯍꯩ ꯈꯔꯗꯨ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯝꯃꯒ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯑꯁ ꯕꯦꯔꯥꯅꯤꯗ ꯃꯁꯤ ꯊꯕꯛꯁꯦ
ꯅꯍꯥꯟꯅ ꯂꯧ ꯄꯔꯤ ꯑꯃ ꯌꯣꯟꯊꯣꯛꯑꯒꯅꯦ ꯊꯅꯥ ꯁꯐꯥꯏ ꯆꯪꯉ ꯌꯥꯎꯔꯝꯗꯧꯅꯤ ꯏ ꯌꯥꯝ ꯀꯥꯏ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯀꯥꯜꯂꯤꯐꯨ ꯀꯥꯟꯗ꯭ꯔꯤꯐꯨ ꯁꯨꯃꯥꯏꯅ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯊꯕꯛ ꯇꯧꯗꯣꯏ ꯁꯔꯨꯛꯇꯤꯅꯦ ꯑꯩ ꯁꯁꯄꯦꯟꯁꯟ ꯄꯤꯔꯁꯅꯨ ꯃꯤ ꯃꯆꯥ ꯃꯁꯨꯕꯨ ꯁꯨꯃꯥꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯥꯔꯒ ꯄꯥꯠꯇ ꯍꯥꯠꯄ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯅꯪꯅ ꯇ ꯌꯥꯝ ꯋꯥꯔꯧꯔꯤꯗꯨꯕꯣ ꯍꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯥꯔ ꯄꯨꯔꯛꯀꯗꯕꯅꯤ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯗꯤ ꯃꯥꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯄꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯁꯤ ꯊꯕꯛꯁꯦ ꯆꯪꯂꯨꯔꯕꯅꯤꯅ ꯑꯃꯨꯛ ꯇꯣꯛꯀꯦ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯗꯧꯔꯕꯅꯤ ꯑꯃꯨꯛ ꯑꯗꯨꯅꯤ ꯐꯔꯦꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯗꯨ ꯁꯔꯨꯛ ꯅꯨꯄꯤ ꯃꯆꯥꯗꯣ ꯉꯁꯤ ꯐꯪꯗꯕ ꯌꯥꯗꯕꯅꯤ ꯒꯥꯔꯤꯗꯣ ꯀꯣꯂꯦꯖꯁꯨ ꯃꯤ ꯎꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯊꯧꯖꯤꯜꯂ ꯌꯦꯡꯉꯨ ꯑꯗꯨ ꯍꯥꯏꯔꯒ ꯃꯔꯤꯗꯣ ꯀꯣꯂꯦꯖ ꯒꯦꯠꯂꯣꯝꯗ ꯍꯥꯏꯐꯦꯠ ꯊꯧꯖꯤꯜꯂꯤ ꯁꯣꯝꯗ ꯑꯅꯨꯗꯣ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯐꯠ ꯍꯥꯞꯀꯠꯂꯒ ꯍꯦꯜꯃꯦꯠ ꯎꯞꯁꯤꯟꯕꯤꯔꯒ ꯇꯟꯖꯥ ꯌꯦꯡꯂꯒ ꯒꯥꯔꯤꯗꯣ ꯁ꯭ꯄꯤꯗ ꯀꯟꯇꯛ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯂꯩ ꯇꯥꯕ꯭ꯔꯣ ꯕꯤꯀꯥꯁꯅ ꯁꯔ ꯀꯔꯤ ꯅꯣꯏ ꯑꯊꯨꯕꯗ ꯃꯤ ꯈꯔ ꯆꯠꯂꯣ ꯀꯨꯜꯂꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯣ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤ ꯍꯥꯏ ꯈꯔ ꯊꯨꯔꯣ ꯅꯣꯏ ꯈꯔ ꯆꯠꯂꯒꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯪꯅꯕ ꯊꯤꯔꯛꯀꯗꯕꯅꯤ ꯐꯅꯤ ꯁꯔ ꯑꯩ ꯍꯥꯏꯖꯈ꯭ꯔꯒꯦ ꯚꯦꯟꯗꯩ ꯅꯨꯄꯥ ꯑꯃ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔꯒ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯀꯤꯄꯔꯗꯨꯗ ꯋꯥ ꯍꯪꯉꯤ ꯇꯥꯃꯣ ꯀꯣꯂꯦꯖꯁꯤꯕꯨ ꯁꯨꯇꯤ ꯂꯣꯏꯅ ꯊꯥꯈ꯭ꯔꯕꯣ ꯀ꯭ꯂꯥꯁ ꯂꯣꯏꯅꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯕ ꯀꯨꯏꯔꯦꯅꯦ ꯏꯕꯨꯡꯉꯣ ꯀꯣꯂꯦꯖ ꯂꯣꯏꯈꯤꯕꯗꯤ ꯑꯣ ꯁꯥꯇ꯭ꯔꯤ ꯑꯃꯈꯛ ꯁꯨꯝ ꯊꯤꯖꯕꯅꯤ ꯀꯔꯝꯕ ꯁꯥꯇ꯭ꯔꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ ꯑꯣꯖꯥꯁꯤꯡꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯗꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯕꯨꯗꯤ ꯆꯦ ꯆꯥꯡ ꯈꯔ ꯂꯩꯔꯤꯅ ꯂꯩꯍꯧꯔꯤ ꯑꯇꯩꯗꯤ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯀ꯭ꯂꯥꯁꯔꯨꯝ ꯃꯈꯩꯗꯣ ꯁꯣ ꯂꯣꯜꯂꯝꯕꯗ ꯉꯥꯏꯖꯔꯤ ꯅꯨꯄꯥ ꯃꯔꯤꯗꯨꯝ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯅꯣꯡꯃꯩ ꯂꯥꯛꯑꯒꯦ ꯐꯔꯦ